ꯌꯣꯡꯆꯥꯛꯀ ꯅꯄꯥꯛꯄꯤꯒ ꯅꯠꯇ꯭ꯔꯥ? ꯅꯄꯥꯛꯄꯤꯒ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀ ꯊꯨꯝꯒ ꯑꯁꯤ ꯐꯖꯅ ꯅꯣꯏꯔ ꯕꯦꯁꯣꯟ ꯍꯥꯞꯆꯤꯜꯂꯅꯤ. ꯌꯥꯔꯦ. ꯑꯝꯇ ꯇꯣꯠꯈꯤꯒꯦ. ꯌꯣꯡꯆꯥꯛꯀ ꯅꯄꯥꯛꯄꯤꯒ ꯄꯥꯛꯅꯝ. ꯕꯦꯁꯣꯟꯒ ꯍꯥꯏꯁꯦ. ꯕꯦꯁꯣꯟꯅꯦ, ꯌꯣꯡꯆꯥꯛꯅꯦ, ꯅꯄꯥꯛꯄꯤꯅꯦ. ꯂꯣꯏꯔꯦ. ꯑꯍꯥꯟꯕꯗ ꯌꯦꯡꯕꯤꯔꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯨꯅꯦꯝꯖꯔꯤ. ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯃꯨꯛꯕꯥꯡꯅꯦ. ꯁꯧꯒ꯭ꯔꯤ ꯊꯣꯡꯕ. ꯃꯌꯥꯝꯅꯗꯤ ꯈꯪꯕꯤꯗꯕ ꯑꯩꯈꯣꯏꯁꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒꯨꯝꯕꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯍꯥꯏꯕꯁꯦ. ꯁꯤꯗ ꯄꯥꯛꯅꯝ ꯂꯩꯌꯦ. ꯄꯥꯛꯅꯝꯁꯦ ꯃꯌꯥꯝ ꯆꯥꯔꯝꯃꯗ꯭ꯔꯥ ꯈꯪꯗꯦ, ꯆꯥꯕꯤꯔꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ. ꯌꯣꯡꯆꯥꯛ ꯃꯔꯨꯒ ꯅꯄꯥꯛꯄꯤꯒ ꯇꯧꯔꯒ ꯅꯝꯕ ꯄꯥꯛꯅꯝꯅꯦ. ꯁꯤꯅ ꯀꯣꯂꯝꯅꯤꯒ ꯑꯂꯨꯒ ꯇꯧꯔꯒ ꯃꯦꯠꯄꯅꯦ. ꯁꯤꯁꯨ ꯌꯣꯡꯆꯥꯛ ꯍꯥꯞꯄꯦ. ꯑꯩꯈꯣꯏ ꯃꯥ ꯌꯣꯡꯆꯥꯛ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ. ꯑꯗꯨꯒꯤ ꯚꯦꯔꯤ ꯎꯄꯥꯏ ꯂꯩꯇꯦ, ꯉꯁꯤꯁꯨ ꯌꯥꯎꯗ꯭ꯔꯦ. ꯑꯃꯨꯛ ꯀꯟꯖꯟꯈ꯭ꯔꯦ. ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯤ ꯑꯩ. ꯃꯌꯥꯝꯁꯨ ꯊꯣꯛꯄꯤꯒꯅꯨ, ꯌꯨꯝꯗ ꯂꯩꯕꯤꯌꯣ. ꯊꯛꯅꯤꯡꯉꯦ ꯃꯍꯤ. ꯀꯥꯂꯦꯟ ꯃꯌꯥꯝ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯄꯤꯗ꯭ꯔꯁꯨ ꯁꯧꯒ꯭ꯔꯤ ꯆꯥꯕꯤꯌꯨ. ꯁꯧꯒ꯭ꯔꯤꯅ ꯕꯦꯁꯅꯦ ꯁꯝꯃꯔꯒꯤ. ꯌꯣꯡꯆꯥꯛ ꯄꯥꯛꯅꯝ. ꯌꯣꯡꯆꯥꯛ ꯃꯌꯥꯝ ꯃꯔꯨꯗꯣ ꯑꯔꯣꯕꯅꯦꯕ. ꯇꯤꯡꯊꯣꯛꯑꯒ ꯃꯀꯨꯞ ꯃꯀꯨꯞ ꯁꯤꯡꯖꯨ ꯁꯨꯕꯩ ꯇꯥꯏꯞꯇ ꯁꯣꯏꯕ. ꯑꯗꯨꯒ ꯂꯧꯕ. ꯍꯣꯏ. ꯁꯧꯒ꯭ꯔꯤꯒꯨꯝꯕ ꯀꯥꯡꯁꯣꯏꯒꯨꯝꯕꯗꯗꯤ ꯉꯥ ꯑꯌꯥꯏꯕ ꯌꯥꯝ ꯊꯥꯛꯄꯁꯦ, ꯑꯌꯥꯏꯕ ꯊꯥꯛꯄꯁꯨ ꯍꯥꯎꯏꯀꯣ, ꯑꯗꯣ ꯌꯥꯝ ꯊꯥꯛꯆꯜꯂꯁꯨ ꯍꯩꯅꯗꯦ ꯑꯩ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦꯕ, ꯃꯔꯨ ꯉꯥꯛꯇ.
ꯉꯥꯔꯤꯗꯪ ꯊꯥꯛꯏꯁꯤꯁꯦ ꯍꯥꯎꯋꯦꯗꯣ ꯌꯥꯝ ꯄꯥꯝꯃꯦ 이거는 곶감이네, 알루네, 그리고 용자가 빼주죠. 이름이 딱. 시츄에이션이 그냥 바라가 배가 또 뭐냐 이런 많이 하이나면은 소그림 통어가 박năng mà bạn lâu khát là gì hầu như thế cái tàu mà phải đây 바로 와 하웨 하웨 mamagta siung ba chăm mày ra gọi ông một sinh bốc vô pele pele pele
ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯗꯕꯅꯦ ꯆꯥꯕꯗ ꯋꯥ ꯉꯥꯡꯕꯅ ꯄꯥꯝꯕꯤꯕ꯭ꯔꯥ ꯋꯥ ꯉꯥꯡꯗꯕꯅ ꯄꯥꯝꯕꯤꯕ꯭ꯔꯥ ꯑꯗꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝꯁꯨ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯑꯆꯝꯕꯁꯦ ꯀꯥꯂꯦꯟꯅꯤꯅ ꯁꯨꯃꯥꯏꯅ ꯍꯦꯟꯅ ꯆꯥꯛ ꯆꯪꯕꯅꯦꯕ ꯁꯨꯃꯥꯏꯅ ꯑꯃꯦꯠꯄ ꯃꯣꯔꯣꯛ ꯁꯥꯕ ꯈꯤꯇꯪꯒ ꯌꯥꯎꯔꯒ ꯁꯧꯒ꯭ꯔꯤꯒ ꯌꯥꯎꯕꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯇꯧꯕꯤꯔꯝꯃꯣ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯄꯨꯅꯤꯡꯖꯔꯤ Oh, no, 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 no.